ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯇ꯭ꯔꯤꯁꯤꯅꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯅꯣꯡꯗꯣꯜꯗꯨ ꯍꯜꯂꯛꯄ ꯅꯥꯏꯃꯟꯗꯕꯗꯨꯗ ꯃꯄꯥ ꯐꯩꯖꯥꯎꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯤꯡꯊꯤꯗꯤ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯐꯝꯍꯧꯔꯤ꯫ ꯂꯩꯁꯅꯥ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯗꯤ ꯄꯤꯛꯂꯦꯗꯨꯒ ꯇꯧꯔꯤꯕꯁꯦ꯫ ꯃꯤ ꯈꯠꯅꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯤ꯫ ꯑꯗꯒꯤ ꯃꯁꯥ ꯃꯎ ꯐꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯅꯗ ꯐꯨꯕꯤꯔ ꯂꯥꯛꯀꯅꯤ ꯃꯥꯅ ꯇꯧꯔꯤꯕ꯫ ꯅꯤꯡꯊꯤꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ, ꯈꯨꯠꯇꯥꯆꯧꯁꯦ ꯃꯤ ꯌꯥꯝ ꯈꯠꯅꯒꯜꯂꯤ꯫ ꯅꯍꯥꯟꯁꯨ ꯈꯨꯟꯊꯛꯀꯤ ꯃꯥꯂꯪꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯋꯥꯆꯦꯠ ꯃꯥꯜꯂꯦ ꯍꯥꯏꯌꯦꯅ ꯐꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯂꯪꯕꯅ ꯇꯞ ꯇꯥꯈꯩ ꯐꯨꯔ ꯊꯥꯔꯛꯄꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯐꯩꯖꯥꯎꯅ ꯑꯩꯅ ꯅꯉꯣꯟꯗ ꯃꯤ ꯐꯨꯅꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ? ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯁꯛꯇ꯭ꯔꯤꯛ ꯁꯪꯂꯦ, ꯅꯁꯥꯁꯨ ꯂꯣꯏꯅ ꯁꯣꯛꯂꯦ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ꯫ ꯅꯣꯡꯗꯣꯜ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯉꯝꯍꯩ ꯃꯥꯜꯂꯦ ꯍꯥꯏꯕꯩꯅꯤ ꯐꯨꯔꯤꯗꯣ꯫ ꯂꯩꯁꯅꯥ ꯃꯆꯥꯒꯤ ꯑꯁꯣꯛꯄꯗꯨ ꯌꯦꯡꯂꯒ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯅ ꯍꯥꯏꯐꯦꯠ ꯇꯞ ꯇꯞ ꯅꯥꯟꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯅꯣꯅꯦ ꯏꯆꯥꯗ ꯑꯗꯨꯛ ꯃꯥꯟꯕ ꯑꯃ ꯍꯥꯏꯔꯛꯂꯤꯗꯨꯕꯣ? ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ꯫ ꯅꯣꯡꯗꯣꯜ ꯚꯥꯞ ꯑꯣꯏꯗꯅ ꯃꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯕꯅꯤ ꯈꯟꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯅꯤ ꯑꯩꯅ ꯐꯨꯔꯝꯃꯤꯅꯤ꯫ ꯐꯩꯖꯥꯎꯅ ꯌꯥꯔꯦꯁꯤ ꯑꯁꯣꯛꯄꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯤꯗꯥꯛꯀꯤ ꯊꯥꯍꯞꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯗꯣꯜꯁꯨ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯤ ꯈꯠꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯁꯤꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯤ꯫ ꯉꯥꯡꯂꯦ ꯑꯣꯏꯗ꯭ꯔꯦ, ꯊꯦꯝꯅꯧꯗꯨꯅ ꯌꯦꯡꯂꯦ ꯆꯪꯗꯦ꯫ ꯄꯤꯛꯇ ꯄꯤꯛꯂꯤꯕꯁꯨ ꯅꯠꯇꯕꯅ ꯐꯨꯕꯃꯛꯇꯤ ꯐꯖꯗꯦ ꯈꯟꯅ ꯇꯧꯔꯨꯗ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯩꯖꯥꯎ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯐꯩꯖꯥꯎꯅ ꯂꯩꯁꯅꯥ, ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕꯗꯨ ꯈꯪꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯩ ꯄꯥꯕꯨꯡ, ꯑꯩꯗꯤ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯃꯐꯝ ꯌꯨꯝꯊꯣꯡꯕꯣꯛꯀꯨꯝꯕꯗ ꯌꯨꯝ ꯍꯣꯡꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯐꯥꯎ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯤ ꯐꯨꯅꯔꯔꯣꯏꯗꯅ꯫ ꯐꯩꯖꯥꯎꯁꯨ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯖꯥꯠꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯍꯪꯅꯔꯛꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯩꯖꯥꯎꯗꯨ ꯅꯍꯥꯟꯈꯩꯗꯒꯤ ꯈꯖꯤꯛ ꯉꯟꯈꯠꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯣꯡꯗꯣꯜꯗꯤ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯤ ꯈꯠꯅꯐꯝ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯐꯩꯖꯥꯎꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯐꯩꯖꯥꯎꯅ ꯂꯩꯁꯅꯥ, ꯅꯪꯅ ꯍꯩꯕ ꯌꯨꯝꯊꯣꯡꯄꯣꯛꯀꯨꯝꯕ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯐꯪꯂꯦ꯫ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯁꯦ ꯌꯨꯝ ꯑꯗꯨ ꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯃꯥꯏ ꯇꯧꯕꯅꯣ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ꯫ ꯂꯩꯁꯅꯥꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦꯗ, ꯑꯩꯗꯤ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯨꯔꯤꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯌꯦꯡ ꯆꯠꯄꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯥꯎꯖꯍꯧꯒꯦ꯫ ꯍꯣꯏ, ꯄꯨꯟꯅ ꯍꯦꯛ ꯆꯠꯂꯁꯤ, ꯑꯗꯨꯒ ꯑꯄꯥꯝꯕ ꯌꯦꯡꯊꯣꯛꯂꯨꯅꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯩꯁꯅꯥ ꯑꯃꯗꯤ ꯐꯩꯖꯥꯎꯗꯨ ꯌꯨꯝ ꯌꯦꯡꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯣꯜꯗꯁꯨ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯤ꯫ ꯆꯠꯊꯣꯛꯂꯝꯒꯅꯨ, ꯅꯆꯟꯅꯨꯄꯤ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ, ꯑꯔꯨꯕ ꯊꯕꯛꯅꯤ ꯆꯠꯂꯤꯕꯁꯤ ꯍꯥꯏꯗꯅ꯫ ꯅꯣꯡꯗꯣꯜꯁꯨ ꯀꯔꯤꯕꯨ ꯈꯜꯂꯛꯄꯅꯣ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯨꯗ ꯌꯥꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ, ꯐꯩꯖꯥꯎ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯄꯥꯎ ꯄꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯗꯨꯒ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯐꯝ ꯁꯤꯟꯊꯨꯡꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯐꯩꯖꯥꯎꯗ ꯌꯦꯡꯂꯒ ꯗꯥꯗꯥ, ꯌꯨꯝ ꯑꯁꯤ ꯁꯦꯜ ꯆꯪꯅ ꯐꯖꯅ ꯁꯥꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕ ꯑꯆꯤꯟꯕ ꯈꯔ ꯂꯩꯔꯛꯄꯅ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯆꯕꯅꯤ꯫ ꯐꯩꯖꯥꯎꯁꯨ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯇꯉꯥꯏ ꯐꯗꯕ ꯃꯔꯝ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯁꯤ ꯊꯤꯖꯔꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯝꯕ ꯑꯔꯨꯕ ꯃꯔꯝꯕꯨ ꯂꯩꯕꯅꯣ, ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯁꯦꯜ ꯆꯪꯅ ꯁꯥꯔꯤꯕ
ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯕ ꯃꯊꯣꯜ ꯑꯅꯤꯒꯤ ꯆꯥꯎꯔꯞ ꯇꯧꯕ ꯌꯨꯝꯗꯨ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯍꯣꯡꯅ ꯐꯩꯖꯥꯎꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯁꯨ ꯑꯁꯤꯒꯨꯝꯕ ꯌꯨꯝ ꯑꯃ ꯀꯥ ꯍꯦꯟꯅ ꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯑꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯩꯖꯥꯎꯗꯨ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯗ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯅꯗꯕ꯭ꯔꯥ? ꯊꯣꯡ ꯂꯣꯟꯕꯒꯨꯝꯅꯁꯨ ꯇꯧꯏ, ꯌꯦꯡꯕꯗꯁꯨ ꯃꯤ ꯂꯩꯅꯗꯕ ꯏꯃꯟ ꯃꯟꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯅꯨꯄꯥꯗꯨ ꯐꯩꯖꯥꯎꯅ ꯈꯪꯍꯪ ꯍꯪꯂꯛꯄꯗꯨꯗ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯏ꯫ ꯗꯥꯗꯥ, ꯑꯁꯨꯝꯗꯧꯕꯅꯤ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯁꯤꯗ ꯇꯟꯕꯅꯔ ꯈꯪꯗꯦ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯍꯣꯡꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯏꯪꯅꯕꯨ ꯂꯩꯖꯅꯤꯡꯕꯅꯤ, ꯑꯗ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯐꯩꯖꯥꯎꯁꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯁꯤꯗ ꯍꯣ ꯍꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦꯅ ꯆꯠꯈꯤꯕ ꯑꯣꯏꯔꯤꯅꯤꯗ꯫ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯗꯤ ꯑꯣꯏꯔꯤ, ꯑꯗꯨꯗ ꯏꯪꯅ ꯂꯩꯕ ꯐꯪꯂꯗꯤ ꯈꯟꯕꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯔꯕ ꯃꯇꯨꯡ ꯐꯩꯖꯥꯎ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯐꯩꯖꯥꯎ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯌꯨꯝ ꯁꯦꯝꯖꯤꯟꯕ ꯐꯥꯎ ꯉꯝꯖꯗꯕ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯏꯃꯨꯡ ꯑꯃꯗ ꯄꯤꯊꯣꯛꯂꯝꯂꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯎꯠꯇꯨꯅ ꯂꯥꯛꯂꯦ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ꯫ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯤꯗꯤ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁ ꯐꯖꯩꯍꯦ, ꯁꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯂꯥꯏꯕꯛ ꯐꯕ ꯅꯠꯇꯦꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕꯨ꯫ ꯅꯣꯡꯗꯣꯜꯁꯨ ꯌꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯕꯨꯗꯤ ꯐꯖꯩꯕꯨ ꯂꯩꯅꯤꯡꯕꯗꯤ ꯐꯥꯎꯗꯦꯅꯦ꯫ ꯃꯕꯨꯡꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯤ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯂꯛꯂꯒ ꯇꯥꯆꯧꯗꯤ ꯀꯥꯏꯗꯩ ꯂꯩꯅꯤꯡꯗꯣꯏꯕ, ꯁꯤꯗ ꯂꯩꯔꯗꯤ ꯃꯤ ꯐꯨꯅꯕꯁꯨ ꯐꯪꯂꯣꯏꯗꯕꯅꯤꯅ꯫ ꯅꯣꯡꯗꯣꯜ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯛꯂꯒ ꯍꯩꯈ꯭ꯔꯦ, ꯑꯉꯥꯡꯅꯤ ꯀꯥꯏꯅ, ꯏꯕꯦꯝꯕꯣꯛꯇꯣ ꯃꯉꯥꯏ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨꯁꯨ ꯉꯥꯡꯅ ꯉꯥꯡꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯂꯗꯅ ꯂꯩꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯄꯦꯟꯖꯔꯦ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ꯫ ꯀꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ, ꯃꯐꯝꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯩ꯫ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯅꯤꯡꯂꯁꯨ ꯌꯥꯔꯕ ꯃꯐꯝꯅꯤ꯫ ꯌꯦꯡꯂꯨꯕꯗ ꯑꯋꯥꯠꯄ ꯂꯩꯇꯕꯁꯤꯅꯁꯨ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯛ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯑꯁꯤꯕꯨ ꯈꯣꯏꯗꯥꯖꯅ ꯄꯥꯝꯖꯅ ꯂꯧꯈꯤꯕꯗꯣ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕꯁꯨ ꯄꯤꯔꯒꯦ ꯈꯟꯈ꯭ꯔꯕꯅꯤ ꯍꯥꯟꯅꯅ ꯋꯥꯈꯜꯗꯁꯨ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯤꯗꯨ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯒꯤ ꯀꯥꯗꯣ ꯃꯊꯛꯀꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯁꯤꯗ ꯑꯣꯏꯒꯦꯀꯣ, ꯇꯥꯆꯧꯅ ꯌꯦꯠ ꯊꯪꯕꯒꯤꯁꯤꯗ ꯑꯣꯏꯍꯜꯂꯣꯕ꯫ ꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯤꯗꯗꯤ ꯌꯦꯡꯗ ꯊꯕꯛ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯌꯣ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯅꯖꯔꯗꯤ꯫ ꯑꯗꯨꯗꯤ ꯑꯩ ꯇꯥꯆꯧꯗ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯐꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯁꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯕꯅ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯇꯧꯐꯝ ꯑꯃꯗꯤ ꯏꯈꯪ ꯈꯪꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯅꯠꯇꯅ ꯑꯇꯣꯞꯄꯒ ꯄꯨꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯥꯟꯅꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯅꯤꯡꯊꯤ ꯍꯥꯟꯅꯗꯒꯤ ꯂꯥꯏ ꯌꯦꯛꯄꯁꯤ ꯈꯔ ꯄꯥꯝꯖꯩ, ꯑꯗꯨꯅ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯩꯊꯣꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯌꯦꯛꯀꯦ ꯈꯟꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯗꯨꯁꯨ ꯃꯊꯣꯜ ꯑꯅꯤꯔꯣꯝꯗꯤ ꯑꯣꯏꯕꯅꯤ꯫ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯊꯣꯏꯗꯣꯛꯅ ꯀꯔꯤꯁꯨ ꯈꯟꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯄꯥꯟꯐꯝꯒ ꯃꯄꯥ ꯃꯥꯟꯅꯅ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯔꯝꯅ ꯊꯣꯡꯅꯥꯎ ꯍꯥꯡꯂꯝꯂꯤꯕ? ꯅꯤꯡꯊꯤ ꯉꯛꯅ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤꯉꯩ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯤ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯅꯣꯛꯃꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯤ ꯂꯥꯛꯑꯣ, ꯃꯈꯥꯗ ꯅꯕꯨꯡꯒ ꯑꯩꯈꯣꯏ ꯄꯨꯟꯅꯅꯦ ꯆꯥ ꯊꯛꯂꯨꯁꯤ꯫ ꯅꯤꯡꯊꯤꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯐꯔꯦ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯂꯩꯍꯧꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯑꯃꯨꯛꯇꯪ ꯌꯦꯡꯍꯧꯒꯦ ꯈꯜꯂꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯒꯦ ꯐꯪꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ
ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯡꯊꯤ ꯑꯃꯗꯤ ꯅꯨꯄꯥꯗꯨ ꯑꯁꯨꯝ ꯇꯣꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯅꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯊꯣꯛꯂꯛꯀꯗꯕ ꯃꯇꯝ ꯈꯪꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯋꯥ ꯑꯃꯠꯇꯗꯤ ꯉꯥꯡꯅꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅꯕ, ꯅꯣꯡ ꯐꯥꯗꯣꯛꯅ ꯈꯨꯠ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯊꯣꯡꯅꯥꯎ ꯍꯥꯡꯍꯧꯗ꯭ꯔꯕꯗꯤ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕꯗꯧꯅꯁꯨ ꯐꯥꯎꯔꯤ꯫ ꯃꯃꯥꯅ ꯍꯦꯛ ꯍꯦꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯒ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯃꯛ ꯊꯣꯡꯅꯥꯎ ꯍꯥꯡꯂꯝꯕꯁꯤꯗ ꯃꯃꯥꯅ ꯍꯪꯂꯛꯏ, "ꯅꯤꯡꯊꯤꯌꯦ, ꯅꯪꯕꯨ ꯊꯣꯡꯅꯥꯎꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟ ꯑꯩꯅ ꯅꯪ ꯇꯨꯝꯂꯕ ꯌꯦꯡꯒꯦ ꯆꯪꯂꯛꯄꯗꯨꯁꯨ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯗꯥꯡꯗꯨꯗ." ꯅꯤꯡꯊꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯂꯥꯏ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯌꯦꯛꯂꯤ꯫ ꯃꯃꯥꯗꯣ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯠꯇꯦ, ꯀꯅꯥꯕꯨ ꯎꯗꯅ ꯌꯦꯡꯅꯕ ꯍꯥꯡꯂꯤꯕ ꯊꯣꯡꯅꯥꯎꯅꯣꯕ?" ꯃꯃꯥꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯡꯊꯤ ꯃꯈꯨꯠ ꯆꯞ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯦꯡꯂꯤꯕꯅꯤ ꯃꯃꯤꯠ ꯄꯦꯟꯅ, ꯄꯥꯝꯖꯅ ꯌꯦꯛꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ꯫ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ, "ꯅꯤꯡꯊꯤꯌꯦ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦꯍꯦ ꯃꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" ꯅꯤꯡꯊꯤ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ, ꯀꯩꯅꯣꯅꯦ, ꯂꯥꯏ ꯌꯦꯛꯄꯗ ꯎꯗꯦꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯄꯅꯦ, ꯑꯗꯨꯗ ꯂꯣꯟꯕ ꯀꯥꯎꯕ." "ꯏꯍꯦ, ꯑꯗꯨꯕꯣꯕ, ꯅꯨꯡꯇꯤꯃꯛꯀꯤ ꯍꯥꯡꯂꯒ ꯊꯝꯕꯁꯦ ꯍꯩꯅꯕꯤ ꯑꯣꯏꯍꯟꯒꯅꯨ ꯍꯥꯏꯕꯅꯤꯗ." ꯅꯤꯡꯊꯤ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯀꯥ ꯑꯗꯨꯗꯒꯤ꯫ ꯅꯤꯡꯊꯤ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯇꯞꯅ ꯃꯍꯥꯛꯀꯤ ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯒꯤ ꯈꯖꯤꯛ ꯍꯣꯡꯕꯒꯨꯝ ꯇꯧꯏ꯫ ꯂꯩꯁꯅꯥꯁꯨ ꯍꯥꯟꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯁꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯒ ꯂꯩꯕꯒꯨꯝꯅ ꯐꯥꯎꯏ꯫ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ ꯃꯁꯥꯗꯨ꯫ ꯁꯣꯝꯗꯁꯨ ꯅꯣꯡꯗꯣꯜ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯐꯥꯎꯕꯒꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯄ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ, ꯃꯗꯨꯗ ꯊꯣꯏꯅ ꯑꯀꯤꯕ ꯄꯣꯛꯇꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯣꯜ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯣꯡꯗꯣꯜ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ, "ꯆꯥ ꯊꯛꯂꯁꯤ ꯍꯥꯏꯔꯣ ꯏꯃꯥ?" ꯂꯩꯁꯅꯥ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯠꯇꯦꯗ, ꯏꯃꯥꯁꯤ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯈꯟꯕ." "ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ?" "ꯌꯦꯡꯉꯣꯏ, ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯃꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯍꯨꯝ ꯑꯃ ꯇꯣꯏꯅ ꯐꯥꯎꯏ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤꯁꯤ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯍꯦꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯇꯥꯏꯅꯦ ꯏꯃꯥꯅ." ꯅꯣꯡꯗꯣꯜ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯒ, "ꯅꯤꯡꯊꯤꯕ?" "ꯍꯟꯗꯛ ꯃꯔꯛ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯤ ꯃꯥꯅ ꯑꯁꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯁꯤ꯫ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯔꯣꯜꯗꯨꯁꯨ ꯏꯃꯥꯅ ꯐꯖꯅ ꯇꯥꯕꯁꯨ ꯉꯝꯗꯦ." ꯅꯣꯡꯗꯣꯜꯗ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ, "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯃꯥ, ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯋꯤꯅ꯫ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯍꯧꯒꯦ?" "ꯍꯧꯖꯤꯛꯄꯨꯗꯤ ꯌꯦꯡꯂꯝꯗ꯭ꯔꯤꯗ, ꯅꯪꯒ ꯍꯥꯟꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ." "ꯑꯗꯨ ꯏꯃꯥ, ꯄꯥꯎꯁꯦ ꯄꯥꯕꯨꯡꯗꯁꯨ ꯈꯪꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯑꯩꯁꯨ ꯍꯣꯔꯦꯟ ꯑꯄꯥ ꯂꯥꯛꯂꯒ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯗꯣꯜꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯅꯤꯡꯊꯤꯒꯤ ꯀꯥꯗꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯅꯤꯡꯊꯤꯒꯤ ꯀꯥꯔꯣꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯗꯣꯜꯅ ꯊꯣꯡ ꯑꯗꯨꯗ ꯃꯅꯥꯗꯨ ꯇꯞ ꯅꯞꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯂꯗꯤ ꯍꯥꯏꯅ ꯇꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯨꯡꯗꯒꯤ ꯅꯤꯡꯊꯤꯗꯨ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯤ ꯇꯥꯅꯕ ꯃꯑꯣꯡꯗ ꯉꯥꯡꯕ ꯇꯥꯔꯛꯏ, "ꯀꯥꯏꯗꯩꯅꯣꯗ, ꯆꯥꯟꯅꯗꯕꯅꯦ, ꯃꯤꯡ ꯈꯛꯇꯅꯤ ꯅꯤꯡꯊꯤꯕꯤ ꯑꯣꯏꯕ, ꯁꯛꯇꯤ ꯑꯣꯏꯗꯕꯅꯦ." ꯋꯥꯍꯩꯗꯨꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯛꯀꯝ ꯃꯤꯡꯒ ꯆꯥꯅꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯨꯝꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯑꯃꯗꯤ ꯅꯣꯡꯗꯣꯜꯗꯨ ꯏꯉꯛ ꯉꯛꯅ ꯂꯦꯞꯂꯒ ꯂꯩ꯫ ꯅꯤꯡꯊꯤꯗꯤ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯒꯤꯁꯨ ꯌꯥꯝ ꯆꯥꯟꯅꯩꯌꯦ, ꯑꯗꯣ ꯃꯤꯡꯗꯒꯤ ꯁꯛꯅ ꯍꯦꯟꯅ ꯐꯖꯩ ꯅꯪꯗꯤ." ꯅꯣꯡꯗꯣꯜ ꯃꯆꯥꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯅꯤꯡꯊꯤꯗꯤ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯣꯡꯗꯣꯜ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯈꯟꯅ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯂꯒ ꯌꯦꯡꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯀꯥ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯤꯅ, "ꯑꯍꯣꯏ, ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯑꯣ, ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯅꯥꯎ ꯂꯣꯜꯂꯒꯦꯀꯣ, ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯍꯣꯏ ꯇꯥꯆꯧꯍꯣꯏ ꯎꯔꯗꯤ ꯑꯃꯨꯛ ꯀꯩꯀꯩꯅꯣ ꯍꯥꯏꯔꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯩ꯫
ꯃꯗꯨ ꯎꯕꯗ ꯌꯦꯡꯂꯝꯕ ꯑꯅꯤꯗꯨ ꯐꯠ ꯍꯟꯗꯣꯔꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯃꯆꯥꯅꯨꯄꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯈꯥꯗ ꯑꯣꯏꯅ ꯀꯨꯝꯂꯣ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯃꯈꯥ ꯌꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯃꯥ, ꯍꯥꯟꯅꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ? ꯂꯩꯁꯅꯥ ꯁꯣꯔ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯒ, ꯏꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ, ꯁꯦꯡꯅꯗꯤ ꯇꯥꯗꯦ, ꯑꯗꯨꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝꯗꯤ ꯁꯣꯜꯂꯦ ꯍꯥꯏꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥ, ꯑꯁꯤꯒꯤ ꯊꯪꯅꯕ ꯌꯨꯝꯁꯦ ꯃꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯑꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯂꯩꯁꯅꯥꯗꯨ ꯅꯣꯛꯂꯒ, ꯀꯅꯥꯅꯣꯅꯦ? ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯑꯗꯨꯗꯨꯅ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯛꯑꯦ꯫ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯅꯣꯡꯗꯣꯜꯗꯨ ꯃꯆꯟꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ, ꯅꯪ ꯑꯃꯅꯦ, ꯅꯨꯄꯥ ꯀꯣꯏꯅꯤꯡꯃꯟꯗꯅ ꯄꯪꯎ ꯎꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯐꯔꯦꯗ, ꯏꯆꯦ ꯅꯨꯄꯥ ꯑꯃ ꯐꯪꯗꯧꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯅꯣꯛꯂꯒ, ꯍꯣꯏꯅꯦ, ꯏꯆꯥꯗ ꯃꯤꯆꯤ ꯈꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯥ ꯄꯥꯝꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯩꯕꯨ ꯉꯟꯇꯥꯅ ꯏꯌꯥ ꯐꯪꯗꯧꯔꯕ꯭ꯔꯅꯦ? ꯅꯤꯡꯊꯤ ꯆꯥꯟꯅꯅ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯅ ꯂꯛꯅꯕꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯊꯪꯅꯕꯒꯤ ꯌꯨꯝ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯕꯅ ꯃꯆꯥꯅꯨꯄꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯁꯨ ꯍꯧꯅ ꯑꯍꯣꯡꯕ ꯀꯌꯥꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯃꯥꯗ ꯅꯠꯇꯅ ꯅꯣꯡꯗꯣꯜꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯈꯔ ꯇꯥꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯊꯥꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯂꯦ꯫ ꯀꯥ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯩꯁꯅꯥꯗꯨ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎꯗ ꯌꯦꯡꯂꯒ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯈꯟꯅꯁꯤꯕ? ꯀꯩꯗꯧꯔꯦ ꯂꯩꯁꯅꯥ? ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯗ ꯂꯤꯔꯛꯏ꯫ ꯐꯩꯖꯥꯎꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ, ꯑꯩꯁꯨ ꯅꯈꯣꯏꯗ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯅꯤꯡꯗꯕꯅꯤ, ꯃꯔꯝꯗꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯒ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯟꯅ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯀꯤꯈꯤꯅꯤ ꯈꯟꯕꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ, ꯃꯐꯝꯁꯤꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯤ ꯊꯤꯖꯤꯜꯂꯨꯗꯕ ꯑꯩꯈꯣꯏꯅ ꯁꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯍꯦꯔꯥ, ꯑꯁꯤꯒꯤꯕꯨ ꯍꯌꯦꯡ ꯑꯩ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯊꯣꯛꯂꯒ ꯂꯣꯏꯔꯦ, ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯟꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯋꯥꯍꯩꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯏꯁꯦꯡ ꯁꯦꯡꯅ ꯎꯍꯧꯔꯦ꯫ ꯑꯅꯤꯃꯛꯅ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯗꯤ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯧꯔꯛꯏ, ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯐꯩꯖꯥꯎ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯥꯔꯛꯏ, ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯔꯛꯏꯀꯣꯕꯣ꯫ ꯐꯩꯖꯥꯎ ꯏꯈꯪ ꯈꯪꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎꯗꯨ ꯄ꯭ꯔꯞ ꯂꯣꯟꯁꯤꯜꯂꯒ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ, ꯅꯆꯥꯅꯨꯄꯤꯗꯗꯤ ꯊꯣꯡꯅꯥꯎ ꯍꯥꯡꯂꯦ ꯍꯥꯏꯗꯅ ꯅꯪꯅ ꯆꯩꯔꯤ, ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯍꯥꯡ ꯂꯩꯔꯝꯂꯦ꯫ ꯂꯩꯁꯅꯥꯗꯤ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨꯃꯗꯤ ꯇꯥꯍꯧꯗꯕ ꯃꯥꯜꯂꯤ꯫ ꯍꯥꯟꯅꯒꯤ ꯑꯀꯤꯕꯗꯨ ꯈꯤꯇꯪ ꯐꯥꯊꯔꯒ ꯈꯨꯝꯂꯛꯏ, ꯃꯇꯨꯡꯗꯗꯤ ꯍꯥꯡꯂꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯐꯩꯖꯥꯎ ꯉꯟꯇꯥꯅ ꯑꯃꯥꯏꯕ ꯎꯅꯔꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯣꯡꯗꯣꯜ ꯑꯃꯗꯤ ꯂꯩꯁꯅꯥꯗꯨ ꯉꯔꯥꯡꯒꯨꯝ ꯅꯤꯡꯊꯤꯗꯨ ꯆꯣꯏꯔꯣꯜ ꯂꯣꯟꯕ꯭ꯔꯥ ꯇꯥꯒꯦ ꯈꯟꯅ ꯀꯥꯒꯤ ꯊꯣꯡꯗ ꯅꯣꯡꯗꯣꯜꯒꯤ ꯃꯅꯥ ꯅꯞꯁꯤꯜꯂꯤ꯫ ꯉꯔꯥꯡꯒꯨꯝ ꯉꯁꯤꯁꯨ ꯅꯤꯡꯊꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕꯗꯨ ꯇꯥꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒ ꯑꯩꯗꯤ ꯈꯪꯍꯟꯗꯕ? ꯀꯔꯝ ꯀꯥꯟꯗꯅꯣ? ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯃꯨꯛ, ꯏꯁ, ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯥꯏꯅ, ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯦ ꯁꯤꯔꯣ? ꯈꯪꯗꯦ, ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯍꯥꯟꯅ ꯈꯪꯅꯔꯨ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯃꯃꯥ ꯃꯆꯥꯗꯣ ꯑꯃꯨꯛꯁꯨ ꯌꯦꯡꯅꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯈꯟꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯐꯩꯖꯥꯎꯅ ꯀꯧꯔꯛꯄꯗꯨ ꯇꯥꯏ, ꯂꯩꯁꯅꯥ, ꯂꯩꯁꯅꯥ! ꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯏꯪꯒꯤ ꯇꯧꯔꯝꯂꯒ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯐꯩꯖꯥꯎꯗꯨ ꯏꯃꯨꯡꯗ ꯑꯃꯥꯏꯕ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ, ꯑꯣꯖꯥ ꯑꯃꯥꯏꯕꯁꯨ ꯌꯧꯕꯤꯔꯛꯂꯦꯗꯅ? ꯌꯧꯖꯔꯛꯂꯦ ꯏꯕꯦꯝꯃ꯫ ꯐꯩꯖꯥꯎꯅ ꯑꯃꯨꯛ, ꯑꯣꯖꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯥꯏꯕꯤꯈꯤꯕ ꯋꯥꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯃꯥꯏꯕ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯩ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤ, ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨꯒ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯃꯗꯨ ꯎꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯏꯕꯦꯝꯃ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅꯅꯤ ꯉꯁꯤ ꯊꯋꯥꯏ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯃꯊꯤ ꯐꯣꯡꯂꯛꯄ ꯉꯝꯂꯤꯕꯁꯤ꯫
ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯅ "ꯑꯣ, ꯃꯍꯥꯛ ꯑꯣꯏꯔꯦ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯣꯏꯔꯦ ꯅꯍꯥꯛ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯃꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯐꯩꯖꯥꯎ ꯏꯉꯉꯛꯅ "ꯑꯣꯖꯥꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛꯂꯥ?" "ꯃꯥꯅꯤ, ꯑꯩꯅ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯉꯥꯡꯅꯤ." ꯐꯩꯖꯥꯎ ꯇꯞꯂꯞꯅ "ꯑꯉꯥꯡ ꯍꯥꯏꯕ?" "ꯃꯥꯅꯤ, ꯑꯩꯈꯣꯏꯗꯒꯤꯗꯤ ꯀꯥ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯍꯤ 19, 20ꯇꯃꯛ ꯉꯥꯏꯔꯝꯈꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯤꯟꯊꯣꯏꯕ ꯀꯧꯕꯅꯤ꯫ ꯃꯄꯥ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯅꯧꯅ ꯅꯨꯄꯤ ꯊꯤꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯊꯤꯔꯕꯁꯨ ꯉꯥꯎꯕ ꯍꯟꯗꯕꯅ ꯑꯎꯕ ꯅꯨꯄꯤ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯀꯣꯏꯗꯨꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯌꯥ ꯇꯧꯏ꯫ ꯅꯨꯄꯤꯁꯤꯡꯁꯨ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯅꯩ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯈꯪꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯂꯥꯡꯗ ꯊꯣꯛꯈꯤꯗꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯊꯣꯏꯆꯠꯅꯕ ꯀꯥ ꯍꯦꯟꯕ ꯃꯇꯧꯗꯨꯗ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ." ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯗꯣꯜꯗꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ "ꯅꯆꯟꯅꯨꯄꯤꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯍꯧꯕ꯭ꯔꯥ?" "ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯇꯥꯈꯤꯗ꯭ꯔꯦ, ꯋꯥꯔ ꯃꯥꯜꯂꯦ." ꯑꯃꯥꯏꯕ ꯑꯗꯨꯅ "ꯐꯔꯦ, ꯑꯩ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯅꯕ ꯇꯧꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞꯇꯨ ꯑꯃꯨꯛ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯤꯗꯤ ꯐꯃꯨꯡꯗ ꯃꯃꯥꯏꯅ ꯎꯞꯁꯤꯜꯂꯒ ꯇꯨꯝꯂ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯑꯃꯥꯏꯕꯗꯨ ꯅꯣꯡꯗꯣꯜꯗ ꯌꯦꯡꯂꯛꯂꯒ "ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯒꯤ ꯎꯄꯨꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯄꯨꯊꯣꯔꯛꯎ." ꯅꯣꯡꯗꯣꯜꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯐꯥꯎ ꯍꯩꯅꯕꯤ ꯊꯥꯗꯣꯛꯇꯕ ꯑꯗꯨꯅ ꯑꯁꯥꯎꯕ ꯍꯦꯜꯂꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅꯤ." ꯑꯃꯥꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯍꯨꯝꯗꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯤꯗꯨ ꯎꯞꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯒ ꯀꯅꯥ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯁꯨ ꯁꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯂꯒ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯆꯦꯠꯅ ꯂꯣꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯏꯊꯟꯇ ꯁꯤꯖꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯁꯦꯟꯅꯕꯗꯁꯨ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯂꯤ ꯅꯍꯥꯟ ꯃꯈꯩ ꯊꯣꯏꯗꯣꯛꯄ ꯑꯀꯤ ꯑꯈꯪ ꯊꯣꯛꯇꯕꯒꯤ ꯃꯔꯝꯗꯨ꯫ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯂꯩꯔꯤꯈꯩ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨ ꯇꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯧꯕ ꯌꯥꯕ ꯊꯧ ꯈꯨꯗꯤꯡꯁꯨ ꯇꯧꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯅ ꯑꯋꯥꯃꯟ ꯀꯠꯆꯗꯨꯅ ꯌꯥꯏꯐ ꯊꯧꯅꯤ ꯅꯤꯖꯔꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯣꯛꯇꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯤ꯫ "ꯉꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ." ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯃꯛ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯅꯣꯡꯗꯣꯜꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯈꯠꯅꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯗ ꯍꯔꯥꯎꯅ ꯍꯥꯏꯖꯩ꯫ "ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯏꯆꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯁꯨ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯉꯝꯂꯦ." ꯅꯤꯡꯊꯤꯅ "ꯑꯁꯦꯡꯕ ꯈꯣꯏꯗꯥ-ꯁꯧꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯤ." ꯅꯣꯡꯗꯣꯜꯁꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ "ꯏꯆꯜꯁꯨ ꯅꯨꯄꯤ ꯆꯣꯞꯄ ꯚꯨꯠ ꯅꯨꯄꯥꯗ ꯉꯥꯎꯈꯤꯗ꯭ꯔꯦꯀꯣ? ꯒ꯭ꯌꯥꯟ ꯇꯥꯔꯤ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗ ꯋꯥꯔꯤ ꯇꯥꯔꯝꯕ ꯐꯩꯖꯥꯎꯁꯨ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯇ ꯅꯠꯇꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫